ing ing lauba ayukni pungdo phana thenglabasu lechil aduna ingan ngalliboy ningi aduk ingkraba matamduda nupidudi makutta sumchit ama paiduna wai sitli furit athama litlabasu humzilakliba aying manungshit aduna mamaida yeirakpada masado haife tasilli sitliba nungshit aduna masado inghanba khakta nattana matam kayadagi omsakna tuna leiriba thamoy adusu khanging inghalli wai sitpadu loiraga makutta wiper ama paiduna inan nana leiriba tiles ado phat phat taithoi hek loiraba tungda magi roomda changduna fresh oiraga asengba phizol setuna sumangduda lai ayuki nik lauba liklani yeibada masa itek tek khatna leiriba leising adudagi pamjaba khara khallaga heklaba tung laigi plate aduda haptuna mangangi babu pukning sangna khurumjare ahing chupa thabakna tumba yada wan halakliba nupada mana sumangda gari khambaga lai khurumliba nupida ubada waramba pumba koktuna maksilamba mai thongso nokphep tawrai chongthorakliba minokto manghanda gari dagi kumlaga nupiduda munna yenglei thamoygi asengba nungsiba nattabana nupi adugi saktamdo kai hena nakna yengsiludabani hongagiba ahongba sina magi thamoyda nupi asigi nungsibagi mami khajiktang takibadudagi saktam asitubu hanjin yenglubani ngasi asimaksu mapung phana uriba nupi asigi saktam asibu makut aningma khongraugi pocket humzillaga thawai tana yenglei lai khurumba loirakpada magi mangda iwang wangna leplambada ubada ingak ngakna hanglei daso karam kanda laiba aidi gari thaujalakpaga amta tahodre lansen banok liba minok to manghanda ado yamna pukning sangna khurumboire aina gari thaujalakpa phau tahodresinade lingzel phamlambade hongotuna lai khurumba haisidine pukning changna khurumgadaba ado kenom hangidana lingzel so hangu haibagum mamit anida phat phat kublai nupa so nupidugi manakta changsilaktuna manako mayada tapna hairi ishwar mangonda nang lai khurumba lorakpadane nangi mitmangda aise lepammu kaina khoirambraba is nangi damak lai khurumbaga sangdeko ai oksinana nangna mapu mangonda nibagi natro aina aada leiba ngamdrise as dacho karan ngangnu ko ayuksida ishwar mangonda lona chirol tawduna mating pangu haidrasune thamoy nigi nungsi connection gi lamjelde light ki lamjelde su hena thubani adunani nang lai khuram loiraga hangkolakpada aina nangi mangda lepammise waksing gi inkraba ayuksida rasila sanabagi makhon tai haisidi aigi sumangda sanabagi oibagini mabumu krishna dingarang dagi yumda hanbiraktabro setliba dress sipaw hongamdrisibo thongzilda leplaga macha mamauda yengduna leimana hairakpani khonjelduna naksina leplamba anida phat phat handoknei lanjenba mamada phat yenglaktuna aido ngarang thabak khra chinbagi halaktraba kayam yam chingi haibu setliba dress sipawne change tongam-drisini leima thongzilda leplambadagi anidugi nakta laktuna nangarang la ilakte nupidudi sanariba warido makha tana tasalundre aniduda amuktang yenglamlaga imungda phat changkhre lanjenba changkiba nupiduda hapet yenglaga thabak sindana ngarang laktre haiba kainune sum hangbasibo aibu ngarang gari thaujalakpa takhida aina nahana romance anaibi myam tawrakani yengba ngamloi google sam layuna haibaduni hojikti na kongani su langsingnara kaino mensilo tadanaba haigedaba wadu phat phat hairamlaga masu mayum manungda thuna changkhre changkiba machada yenglaga mamado machinda tapna solei taru uraba ikhoina lanba taradrane maning wangwang kariba coffee cup am paiduna machagi roomda changi thabak chatnaba loisilamba punsibado mamana purakliba coffee cup to ubada nongphet tawna sida de koi sunita ni hene le haijadi kanada haini
ꯄꯥꯏꯔꯛꯂꯤꯕ ꯀꯣꯐꯤꯗ ꯇꯦꯕꯜꯗ ꯃꯈꯣꯟ ꯊꯣꯛꯅ ꯊꯝꯂꯒ ꯃꯆꯥꯗ ꯍꯥꯏꯐꯦꯠ ꯄꯩꯅ ꯌꯦꯡꯂꯛꯏ. ꯃꯤ ꯇꯥꯔꯒ ꯐꯖꯕ꯭ꯔꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯁꯨꯅꯤꯇꯥꯅ ꯇꯧꯔꯤꯗꯣ. ꯏꯃꯥ ꯍꯥꯏꯗꯨꯗꯤ ꯇꯣꯏꯅ ꯀꯧꯔꯤ, ꯑꯗꯨꯅ ꯇꯣꯏꯅ ꯀꯧꯗꯕ ꯁꯨꯅꯤꯇꯥ ꯍꯥꯏꯁꯦ ꯀꯧꯕꯅꯤꯗ. ꯑꯗꯩꯗꯤꯅꯦ ꯅꯪ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯑꯅꯤ ꯅꯪ. ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯒ ꯇꯥꯏ ꯄꯨꯜꯂꯝꯕ ꯄꯨꯟꯁꯤꯕꯗ ꯃꯃꯥꯗ ꯐꯠ ꯌꯦꯡꯂꯛꯇꯨꯅ, ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ, ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ ꯐꯨꯒꯦ. ꯍꯣ, ꯄꯥꯈꯪꯗꯣ ꯐꯥꯔꯗꯤ ꯅꯨꯄꯤꯗꯣ ꯊꯤꯔꯁꯦ. ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯁꯦꯕꯥꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯅ ꯍꯦꯟꯅ ꯍꯣꯡꯅꯤꯡꯂꯤꯅꯦ ꯏꯃꯥ. ꯅꯃꯧ ꯅꯨꯄꯤꯗꯣ ꯀꯣꯂꯦꯖ ꯀꯥꯗ ꯉꯥꯏꯔꯤꯕ, ꯋꯥꯔꯁꯨ ꯋꯥꯅ ꯃꯥ ꯀꯣꯂꯦꯖ ꯂꯣꯏꯕ ꯉꯥꯏ ꯇꯥꯔꯦ. ꯆꯍꯤꯒ ꯆꯥꯟꯅꯕ ꯅꯨꯄꯤꯗꯤ ꯌꯦꯡꯗꯦ. ꯀꯀꯥꯅ ꯑꯉꯥꯡ ꯃꯆꯥ ꯆꯥꯎꯕ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩꯅꯦ, ꯅꯃꯥꯅ ꯄꯥꯏꯈꯣꯏꯗꯤꯅꯦ ꯈ꯭ꯋꯥꯡꯒꯁꯦ ꯀꯣꯜꯂꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯌꯥꯎꯗꯣꯔꯤꯕꯅꯤ. ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯂꯝꯂꯒ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯍꯟꯕ ꯑꯣꯏꯅ ꯁꯥꯎꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯈ꯭ꯔꯦ. ꯄꯨꯟꯁꯤꯕ ꯃꯃꯥꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯒ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩꯕ ꯃꯇꯨꯡ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ. ꯀꯩꯅꯣꯗ ꯑꯩꯕꯨ ꯀꯀꯥꯏ, ꯑꯁꯨꯛ ꯌꯥꯝꯅ ꯌꯪ ꯑꯣꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯃꯆꯥꯁꯦ ꯀꯌꯥꯝ ꯌꯥꯝ ꯍꯟꯅꯨꯍꯟꯅꯤꯡꯕꯅꯣ ꯈꯪꯗꯦꯕ. ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯂꯣꯏꯔꯛꯄꯗ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯔꯤꯡ ꯈꯤꯡꯂꯛꯏ. ꯄꯨꯟꯁꯤꯕ ꯃꯃꯤꯠꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯑꯣꯛꯇꯨꯅ ꯃꯥꯁꯨ ꯐꯃꯨꯡꯗ ꯐꯝꯊꯔꯛꯏ. ꯀꯣꯂꯦꯖ ꯆꯠꯇꯣꯔꯕꯣ? ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯊꯣꯛꯂꯒꯦ ꯇꯧꯕꯅꯤ. ꯄꯨꯟꯁꯤꯕ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ, ꯑꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ, ꯂꯝꯕꯤꯁꯨ ꯄꯨꯜꯂꯦ, ꯑꯩ ꯊꯤꯜꯂꯝꯃꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯕ ꯌꯥꯗꯣꯏꯔꯣ? ꯏꯗꯣꯝꯆꯥꯁꯨ ꯕꯖꯥꯔ ꯐꯥꯎ ꯆꯠꯅꯤꯌꯦ, ꯃꯥꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦꯗ. ꯗꯗꯥꯁꯨ ꯐꯖꯅ ꯆꯠꯂꯣ. ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦꯗꯅ. ꯀꯩꯅꯣ? ꯑꯩꯈꯣꯏ ꯁꯨꯅꯤꯇꯥꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣꯗ ꯍꯥꯏꯌꯦ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯑꯗꯨꯒꯤ ꯅꯪꯒꯤꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯕ ꯋꯥꯗꯨꯗꯅꯤ ꯑꯩꯅ ꯅꯪ ꯅꯕꯥꯏꯒ ꯃꯥꯟꯅꯩꯅ ꯍꯥꯏꯔꯤꯗꯣ. ꯈꯤꯇꯪ ꯇꯧꯕꯒ ꯅꯕꯥꯏ, ꯅꯪꯒꯤꯗꯤ ꯅꯇꯩ ꯅꯠꯇꯕ꯭ꯔꯕ ꯑꯗꯣ? ꯑꯩꯈꯣꯏ ꯏꯆꯦꯅ ꯃꯥꯒꯤ ꯅꯨꯄꯥꯅꯤꯅ ꯀꯨꯏꯅ ꯁꯥꯎꯕ ꯋꯥꯔꯧꯕ ꯉꯝꯗ꯭ꯔꯁꯨꯅꯦ, ꯑꯩꯗꯤ ꯁꯥꯎꯈꯤꯗꯧꯔꯤ. ꯑꯗꯨꯅ ꯏꯇꯩ ꯍꯥꯏꯅ ꯐꯥꯎ ꯀꯧꯅꯤꯡꯗꯦꯕ. ꯐꯔꯦ, ꯑꯩ ꯏꯗꯣꯝꯆꯥ ꯉꯥꯏꯔ ꯂꯩꯔꯦ, ꯊꯝꯃꯒꯦꯀꯣ. ꯅꯨꯄꯤꯗꯨꯅ ꯐꯣꯟꯗꯣ ꯀꯛꯈꯤꯕꯒ ꯄꯨꯟꯁꯤꯕ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗꯨ ꯁꯣꯜꯂꯛꯏ. ꯃꯥꯅ ꯅꯨꯄꯤ ꯆꯣꯞꯄ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯆꯣꯞꯄꯝꯃꯤꯅ ꯈꯜꯂꯤ ꯃꯥꯜꯂꯦ ꯃꯣꯏꯁꯦ. ꯁꯥꯟꯅꯁꯤꯕꯩ ꯃꯅꯥꯛꯇ ꯂꯦꯞꯄꯨꯔꯗꯤ ꯄ꯭ꯔꯥꯏꯆꯤꯠ ꯐꯪꯉꯤ, ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ. ꯁꯣꯝꯗ ꯂꯨꯁꯤ ꯐꯃꯨꯡꯗ ꯃꯪꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤꯉꯩꯗ ꯔꯨꯝꯒꯤ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜꯗꯨꯗ ꯃꯃꯥꯏ ꯅꯣꯟꯈꯠꯂ ꯌꯦꯡꯂꯛꯏ. ꯃꯃꯥꯅ ꯃꯈꯨꯠꯇ ꯁꯪꯒꯣꯝ ꯍꯥꯞꯄ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯣ ꯎꯕꯗ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇꯣ ꯐꯠ ꯂꯩꯊꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯐꯃꯨꯡ ꯅꯥꯀꯟꯒꯤ ꯇꯦꯕꯜꯗ ꯊꯝꯂꯒ ꯃꯥꯁꯨ ꯃꯆꯥꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯏ. ꯀꯥ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯪꯕꯨ ꯌꯥꯔꯔꯣꯏꯅꯦ. ꯃꯃꯥ ꯁꯥꯟꯇꯤꯅ ꯍꯥꯏꯔꯤꯕꯗꯣ ꯃꯉꯣꯟꯗ ꯅꯠꯇꯒꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯤ. ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯝꯂꯛꯏ. ꯃꯃꯥ ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯥꯎ, ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯣ. ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯁꯅꯨ. ꯑꯩꯈꯣꯏꯁꯨ ꯅꯪ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯁꯤ. ꯂꯨꯁꯤ ꯍꯟꯗꯛꯇꯤ ꯃꯃꯥꯗ ꯌꯦꯡꯉꯛꯇꯨꯅ, ꯑꯩ ꯗꯥꯆꯧꯒ ꯑꯝꯇ ꯎꯅꯒꯦꯕ. ꯅꯪ ꯕꯕꯥꯅ ꯁꯥꯎꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯅꯨ. ꯂꯨꯁꯤ ꯃꯃꯥꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯁꯤꯜꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯃꯨꯛꯇꯪ ꯎꯅꯒꯦꯕ ꯃꯃꯥ. ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯆꯤꯝꯕꯥꯜꯁꯤꯅ ꯃꯉꯣꯟꯗ ꯄꯦꯅ ꯍꯥꯏꯔꯝꯒꯦ. ꯑꯗꯨꯒ ꯃꯃꯥ ꯕꯕꯥꯏ ꯃꯅꯥꯛ ꯆꯠꯂꯁꯤ. ꯁꯥꯟꯇꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯃꯆꯥꯗ ꯌꯦꯡꯂꯒ, ꯐꯔꯦ, ꯍꯌꯦꯡ ꯃꯃꯥꯒꯅꯦ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯁꯤ. ꯁꯪꯒꯣꯝꯁꯦ ꯊꯛꯆꯤꯜꯂꯨ, ꯏꯪꯈ꯭ꯔꯅꯤ. ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯔꯛꯄꯗ ꯀꯞꯂꯨꯕꯒꯤ ꯄꯣꯝ ꯄꯣꯝꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯅ ꯈꯥꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ. ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ. ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯅꯨꯡꯗ ꯐꯠ ꯆꯪꯉꯛꯇꯨꯅ ꯕꯦꯜꯀꯅꯤ ꯔꯣꯝꯗ ꯌꯦꯡꯉꯤ. ꯑꯗꯨꯗꯁꯨ ꯂꯩꯕ ꯎꯗꯦ. ꯀꯔꯥꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣꯕ? ꯋꯥꯗꯣ ꯍꯥꯏꯅ ꯔꯨꯝꯗꯒꯤ ꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯡꯖꯤꯜꯗꯨꯗ ꯃꯈꯨꯠꯇ ꯐꯤ ꯈꯔ ꯄꯥꯏꯔ ꯆꯪꯂꯛꯄ ꯎꯕꯗ, ꯔꯨꯝꯗ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ? ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤꯗꯣ ꯎꯠꯂꯒ, ꯐꯤꯁꯦ ꯂꯧꯁꯤꯜꯂꯨꯕ. ꯗꯥꯆꯧ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ? ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯗ, ꯅꯪ ꯎꯅꯤꯡꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤꯁꯤꯅꯤ. ꯂꯤꯡꯖꯦꯜ ꯐꯃꯨꯡꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯐꯤꯗꯣ ꯊꯨꯞꯄꯤ.
coffee se mo ronda so lanjen mama sumayuk na thari ba phamung da famthai lolorano ado ekhoi ni party im chatlu da yaroi dore lingzel pisum hai pet sukna nupa du da yenglaga ai talle chatpa ai ni hena puning de ne tawdoi shi khuman hotel da ni thai ne school ta minarak pe imanabam gi ne reception party ni mai nu pi du gi relative oi male khuman hotel gi mapu du ga adu da oina sillen lak da yaroi na ne pung khuding gi ni phone tor isi ai de dum party so amuk phau chatri aduna haina roiba lanchen ba hogotuna fian da ya li ba tawel da mayeng zum da yan silaga washroom chatna lawrami ai yari sidi da song na ne nang na haina da mo ong da loi shil la dong ni loi shil loi ramo ko na trade amuk theng ki ni lingzel chang ki ba nu pa da yeng laga sauri machin da soli ngarang hai basna deba khudak ta hairaga kamaina chatoi no ba kuina famduna lai thoktre maso phamlam bane hagotuna room da gi thokre ngak le rabatung lanjen ba choli ba masamda habit kan duna thoklei mamai du makha non tharaga man haining li ba wa du hairi loishin ba horabo noi nu pi gi hona bi kotha kera lei ba du yaroi matam se theng labani man hairi du kana asu khum lak tamada mamai du non khala yeng lei nu pi du ka da leiram da ba du da ai loishin ma horamo haraga kai jakrabasina makhong du thangduna magi tongana thamliba wardrobe du dagi hangdu da kari shet sigi haini yengi thabak phabi magi nupina loisinduna mapham chana thambana leiriba phirol singdo ot na di thirudre matai kachin oirap na leiriba hanger da yaliba maroon machu gi blazer da have thangjinduna yenglaga formal set leiriba dom da mu yenglei maroon machu gi formal set aduga maroon machu gi formal pen aduga madu pudana washroom changlaga change tawrabatung mirror dugi mamang da leptuna haifet yenglaga mathak thangba button ani humda lokthoi ten tak na kakliba masam du so samjet paidun hatludre makhutna haipet semi mirror dugi nakan da leiba perfume da lawduna phatpat kapsilaga masagi masak to mirror du da yenglaga yaton urap tawna noklaga aise positive ita amzani dum sidabu mi nei se na pithi kanana haidoino ba man adumna solingai maningdagi ing lawba khonjel amana hairei dacho loisin ma loiraba hairakliba khonjel da nupa du sumamai phatlei thoktuna kaidam chatluino thing hai wadu makha ta khidre mangda lepliba nupi da maya ka du na yenglaga laikre lengzum kitang helapna sangba masamada sambul oina loina takhattuna punsinkre ye thangba napadusu kutsem gi oiba takhe lei rang ama piktak na napchon chilli isam sama mai thonga dusu kutsem gi oiba kayana kesin bada ka hina fazakre seliba phirol adusu khwang dana thamba leina machugi mayik naibi lengzum matudana angang ma machu ngaktagi oiba rani fi nan thare ke tawba fi adusu haipet sembagi non tharap tawna lepliba nupi do yenglaga nupa da angawba amagumna tumin lepani aduk thawai tana yengsariban do thugairagi matagum mapandagi machana kau duna changlei inama nangsi kawrame makhuna pairakliba piktak tawba red machugi clutch ada lingzel da pirei lingzel su pirakliba clutch do lawshinaga aigi lei haraga sina matching oidra adugini dajo inamaga fasan chatmino ko wadu hairaga mabungdi yenglakpani oiramliba matawduda machin haipet khumda du noklaga nupadugi manak changsilaga nakhong mayada tapna hairei ya yatrabo yam thirabo thide yam phazai haidorakliba wada amuk gyan taraktuna machalda khanging yenglei machalna magi mamai mayada noktuna leirambu ubada ikai mai kai boy chalo hada mi mamai mayasida no ini kaine kibu kizaine kizabi aina kiyabagini nangna nayada hingsang bakaw khay yenglido lanchen mama chalda haipet sukthana yenglamlaga nupi du onsili ai makha ngairamage ko gari mamai leiramage khumo thengkini wadu hairabatung nupi do fatna thairamlaga mapan thorakle makhunna thabak mayada thamlaga
chꯠna matom ta haise imon monbi tap sabi mana aise pungsumi sumbi khidore manak ta nakna leiruba yaba nate nushi mandana amuk chathoni ngakani humzilakli ba aying manushit aduna masada yeibada gari tongliba nupida masa hepeta silli mabu huran yingliba lanchen mada magi nupina ingbagi masa tasinlaga leibada ubada haifet noklaga noi nupi haunavi kiradi ingba khangde haido nang tawredana lingzel nupadu da fat yinglaktuna ingba khangbagi natro aina tasilise adumai ingni khangladi nang sufido thaba mi ilakpa yadro lingzel hantakti khonjel thokna pakhum piraktre yarakta ngarangduna phajana keraga phia thaba ila chaladi phajarani kainu murmum soli dubo haining bawadu di dong haigedaba ho kaisu haizade ai korsulet ki habro yarnida ka hening banati lanjin ba nupi da haifet inglamlaga machinda tapna solai ingdana tasliba mani ingdi kot athaba lit fai fau ingba khangi thi ba akrabasi soli baduloi baga magi side glass so kitang leitharaga leibada full da fat leikhatli nungsit ayingba amatta masada yeraktrabadudadi nupida ingba khara pharaduna nokfet tawrakli mana nokpada ubada nupa oiba mahaksu masa khangda nokfet tawri gari park to famduda magi gari do khamlaba tungda ma hana kumdana nupidugi thongdo hangbirei lingjel sumani iliba phida haipet semjilaga kumlei lanjen ba haipet chathok mamit amnima khuzana nupi da ngak munna yenglaba tung nokfet tawna hairi changaslau lingjel da nupa dagi manak changsili kaino amu chathok munna yengide horen mi topna ne mi sok changba ngamdana munna yengini kaino lingjel di wadu da nokfet tamak tawrakle lanjen ma makut haipet inthok mamit tuna kol o haibagi ngit tawrai mana haining liba wado khangbana lansen bagi makutta haifet kon bai bai tawrai ani duna changak po bada mayam lak bagi oklam banu pada hatu changsilaklaga ai dinang la aroidra na yeng badane ngak samarin chatorabani lansen banoklaga itaw gi bulak te amro wadu hairaga lingzel da haifet yenglaga ai wife ni nice to meet you lingzel sunu pada da yenglaga nokfet tawrai nupadu lanchen bada mo onsili loyen bala o hebro aini di lakta yade na hanchidan sina haikibune lingzel sanari bo wari do tasiludre thongzin da decoration tawduna paper amana fatsana na thokduna thariba ming ani do da yenglei poiri magang wets lakshmi khuman makhad iri bo wahya do pasaludre ming ani do khak yenglaga wari sanari ba nupa nupi ni do da amu yenglei makhoini wari sanari ngei maningdagi ai ngairamiro leplam mahumda maning onthoktuни yenglei luhin ma makhut anima khongraw pocket ta humzilaga leptuna leirami poireina aikhoi doctor sahib yobiri endana ai dila aroi jana lanchen ma doina hairamini luhin masu makhoi manak ta laktuna ai gi marupki nung arba numisida ai yawda yabro lanchen mana changasise manungda mayap leirasi makhoina manungda changi hektobaga khabaga alex kaso wari sana duna thonglei makhoini ubada nupido pakhatna lanjin bagi makhutta kanna paisilei hongakli ba nupi magi matawdo khangmana kana tahanda nakhong maya da tapna hairei aile kigano sordo tapna holo tapthana holo nangi damak aina leblibasida nangna kibagi mataw uladi aise khwaidagi pangdaba mira haina itong taw hangsa ma hangzagadore aduna nangkiyano ay leire lingzel sulan chen bagi wada fat inglei mamit anida haifet kuptana nokfet tawsilai lingzel da manungda changakpada ikoi na thariba table amada makhoi punna koisilaga phaminei poiregi nupi lakshmi sulaktuna lingzel gi nakanda phamtharai nangna tomta tarak leibada nungaitena laini yam nungai sare ai si tom leiba setalle lanchen ma lingzel khaktana ba hairi chak lambro nangbo
nang da sok sana ba lobiro sora lingjel su tapna khumlei yani ai kem chaningre ingbadi farabo phare namit na choyana mini uraga ne amu pamsilagni hanaki wada dadi lingjel mamit haipet sukna lanchen bada yinglei lanchen baso enok fe tawsilam laga mamai da luhen bada onsil laga bamon thorani kam kan da pusin gi haibano luhen bana pusinna ba thorani gi amta leitrida kainu nang amadudi kai chatkraba luhen ba table ma thakda leiba glass ta haifet lei bisanaraga nakfet tawna ai gi sagai de tiningre na atopa sagai de on kidore haidorakli bawadu da nupa ani du khakna tana lakshmi ga onsinna wari shari ba nupi du su ingangna mangon de yingle lanchen mamai du phatlei thorak tuna magi nupi de yingle mapure ba gi meeting da nupi do khangde haiba ko makok phatpat hairi pai tha tha zadana kainu da fagi dawno adok yam nungsinari du da kamai kaina doino luhen mana ai tangna nungshibani da madi machin na lapnarase haibo haise magi chinbana haidorakpada jaina pok phangidabani lanchen ba luhen bai pambom da pop pop thabiduna yarse masu magi nungai na balambi da chasakhrani luhen basu mamai do makha do non thaduna waraklaba magi thamoi do tapna themjinduna pendana makhon niglap hairi aigi oyu haina tamlamdravi mabu aina karigi hanjin nigluni penthok patang na isu ngasidi adubu chimhal sina penthok lagi haina hanjin harabasu ai penthok pangam de vai mabu mi gi oikredi khanbada ai yawai nungshiroi khanna mabu inthok tuna thamlabasu ai gi thamoi su warak pangam de mabu adum nungshiduna leire ai tasingna nungshi mabu ison sontana hairakli bawada maruf ani du sunungai tana yinglei poiri adum phazillaga leirabadi magi marupse wakhal henna khanjilani khanna laose mayam langi sidane ekoshi yarusi lanchen ba phamlam bade hawgotlaga hoine aduna fani law nupa law luhen basor amuktang sang hondoklaga phamlam badagi hawgotuna poire gi satkre lanchen basu nupi du do onsilaga maga dum leminaroko da so mayam gu leiruge lanchen ba hek satkibaga lakshmi linchen do onsili kei jasige minin sinera minin makhon sinera khangdi chaklam ba phawdeda kem da chada basu nungai te kainom de chase ko ai lawruge leramo famlam bade hagotuna chatkre linjel so koibada amuktang leiduna yengi alex na mangon da mun na yenga lerambada hek urubada mamai du fatlei thoktuna machinda murmum soli kaido ba yengi ino khangdi rabon man basina mana adumna solingai da magi nakanda mi phamtharakpagi khonjel da mamai adu fatlei silai table da glass ani amaga plate amaga thamlei lakshmi linjel da yenglaga nang sak saram gi roina pulaw sipor ini se chicken soya bune chaw lingjel nok phet tangna plate ki nakan da hapakli bespoon adu lauduna kitang ko laga chai lakshmi juice hapa plate amasu nupi do gi manak imsilai juice ne sina kai juice no siba lakshmi nok phet tangna thakta tho adum khangla dongni lingjel nupi do gi pakhum da ingangangna juice haplima glass da lauduna thai amuk phau thaktaba juice ama oibadуда mamit mana ani mak haifet sui manam sakaino yam kalli lakshmi nok fet tawna magi glass lauduna thaklaga juice ni kaino kemta tawrise adum thaoba ahan ba thakpegini adum hainarakani lingjel nupi duna haibagum glass da yauri ba khara thakpada loishinkre juice thakpa loibaga makok hairi tawri magi matawda lakshmi haifet noktuna phamlam bane hawatli poire hoina lepi badom dalak laga lanchen bado ansal laga hairi lanchen ba nangi webs angang yam ori male lanchen ba lakshmi gi wada da ingangakna kaimo lakshmi noktuna just thak pahitre makok ngang male makhutna makok pahawbani luhin bana namdana pirakpa wine glass to thakke tawram banu pa do hairakli ba lakshmi gi wada ngangakna yinglam laga hatu nupi do gi nak talai kedorena lingjel lanchen bada yengaktuna daso you are habro hoje
ลันเจนบะมาขึ้นน่ะไปบะแวนกลาสต่อเทเบิลได้มาของทกน่ะทำแล้วก็มาซาดูฝัดเลยทกตัวน่ะมาขึ้นน่ะมาไรบักได้เป็ดทำแล้วก็นกเป็ดตัววิมาซีกิลักษมีให้ไปสินะเนี่ยมีอ่างให้เสด็จสิเดจุสเนี่ยให้เจลปิดให้มาเลยบะไอ้ดีบะให้สิเนี่ยโซลีบัดลุยบังกมาซาดูฝัดเลยสิลักตัวนี้ยิงลักปนีมานั่งใส่ทำคีบกลาสต่อนปีดูนั่นเล่าดูนั่นทักลำบูบดาอีป้าปะขณะเฮ้ยไกโนยาเรมตะปิโรเซลิงเซลมานะหายริบตัวตาเดกลาสทังกันละกะกระกระทักสินเครทักปัดลอยบังกเทเบิลทำดูน่ะมาคนดูไพ่ดีปาร์ตี้จุดเสะมันทำยามกันไว้แหละไอ้คนนิยมน่ะทักปัดดีมันนั่งมั่งพงน้ำเดแล้วเจนมันต้องนิ่งบักขังสิลีเราเอาเสจัดละสินางเนี่ยมาฟังสิดากันคุยเลยมันนุ่งไงเลยบ่ดาจ้อใครให้แกมันนุ่งบ่ไอ้จุดชักนิ่งงี้คิดตะกับปูร้องบ่มวยจุดจ้อลอยทุกรีเสให้ยังมุทาสิละจัดละสิละปาร์ตี้สุดยามจ้องตรงนั้นก็จุดสุดไม่อำทำเด้บ่เราเอาเสจัดละสิไอ้คุยโฮเทลดังมุทาบ่หลังจากบ้าทัวร์ตัวจัดคิดดูนะปล่อยเลยจัดลูกขี้ให้รำมีนุปีดูกี่มันนักตามบุกลากตัวน่ะมาคุดให้เป็ดซัมบีมาปานดูทองลักเล่ไกด์ฟังนะพมันละบัดตงมาสู่กักขัดตัวน่ะการีทองบ่ฮอลักเล่โอ้ยดิบันนุปีดูกี่มาตองดะยมดะสังมันงไงเจขันน่ะโฮเทลดูโอ้ยน่ะทองซิลักเล่ลันเจนบ้าหานะคุมละกะลิงเซลกี่ทองดูห่างเล่ลิงเซลมาคงดูไฮรีคุมทารักตัวน่ะคุยโฮเทลดูสุปาร์ตี้เลยร่ะปุ่นซิบรีเซปชันนั่นเลยตัวน่ะไกโนครายิงลำบันนี่หลังจากนั้นมาดิลิงเซลยี่วารีสานนะแมนนทรัสดอมจังเล็กปะดูอุ้มบดาอิงงังนั่นนี่ดูกี่มันนักตะไลใกล้จะเลยวันนู้นนี่นะลิงเซลปุ่นซิบดายิงเลยกะนกเฟตตองไฮรีปาร์ตี้เจลุยนี่ปุ่นซิบะไอ้คุยสิเดสปาร์ตี้ตัวบราปุ่นซิบะลิงเซลกี่มาตองดาอิงงังนั่นลันเจนบดามันมีหลักทุกตัวนี้ยิงเลยปุ่นซิบะกี่มาตองดาลันเจนมันนกตัวน่ะลักษมีขังกี่ดานะปอยเรกี่วายตัวไอ้คุยสกูลอัมตัดแต่มินเนอร์อีเดนะมวยนี่รีเซปชั่นปาร์ตี้จัดลูบันนี่อาดัจุสนี่นะบิทักเนรมีบ่พัดใจเรนก็อินว่าคุยเจสเนี่ยงั้นสิดิที่ไหนเรก็ลิงเซลลันเจนมาต้องอันสิลีดาจ้าโหดาจ้าจุสทักเก็บไอ้จุสเนี่ยต้องหายสิก็อินว่านั่งให้มันเดินเนี่ยไอ้จุสอุบังงามดงมันเลยปัญชีมันน่ะยาร์อันตะพุสินโรมีอุบระก็นั่งลันเจนบัสุลิงเซลกิมาคุตตาซัมดูน่ะจิงบอยไกบอยกามันนุ่งเดปุสิเลยลิงเซลลันเจนบากิมาคุดลอกทกตัวน่ะพามุงเดลองนิบไทยสกอสงเอามันเนี่ยอันเจดาจ้าตุ้มมาเกย์กูดไนท์ลันเจนมารุมกิลอกตัวฟัสนันทิ้งสิลำละบัดตงนุปีดูกิมานักตะไลตุ้มดูน่ะเลยรำบัดอูบัดนักเฟตตงน่ะกุยนูฮุซุตัววางงังได้เนี่ยยามทุนตุ้มเครดาบัวดูหายรกะนุปีดูกี่ปุ่นลิบมาซัมดอทักนั่นหลักทบปีระอีลิบพีดูสลักทบตัวน่ะนักกันดัทาริบะสภาดูดัทำเครมาคงดูตรงลิบะวางลับตัวไปหินอดุสุหลักทบปีรังกะทารับตัวแปลงเกตต่อสับสันปีระตัวก็ได้ว่าสิ่งดูลุยบะกะนุปีดูน่ะตุ้มลิบะไม่เคยได้ลากตัวน่ะนกเฟตตองในยิงละกะอสุนุชีบินังโบไอ้นึกอะไรกินทบตัวน่ะทำรู้วะเนาะไอ้เสยยามเดปังงี้ก็ทวายนังกินุชิบะโบอูดบะสารกะนาไทยดูน่ะเจลงบะอดูบะฮุสิกตีดาสงน่ะนังบ่อมักปั๊มตียาวตัวน่ะนุชีเรไฮดบะอีฟัมดะกีฟอร์อีบะนุชีบะเสชิมาสน่ะฮันจินนังวันน่ะนุชีไฮบะดีไฮเรรอยไอ้นี่นังบ่แกมนุชีกีไฮบะเสไอ้กีอีวงอีตอกสิน่ะคังงูก็ทวาย